Ibuhalna tapna hairei. Ibema, noi angang macha amata natte. Noi loina bhab tanaraba ngaktani. Ahal laman gi wa oiragadi ibema gi imana ibema na thenggadabani. Aduga magi mapana mana thenggadabani. Maramdi ningol mawa mo oibada sar noptaba mini. Aduga yunggi mawa mo oibada ibema su noploi haiba ai chap chana khangi. Naisnana itap tapna icham chamna khumlai. Sir, aingwanda wari sabadi lairadana hanna phauba yengrakansida. Ibohalna noklaga hairei. Pangida ko ibema. Sauganbani, sauribani haiduna taurise. Nangna kola ama taubada soidana sauba phagani. Madumasu ibemana fazana khangsilu. Ado phare. Ai ngairamlani thokragi kanade angang macha dongna tawganu izadi bhab tabini haina aina khalibani nasagi naral nasana senagadabani nakoi anima lande adubu lana khanabana maram oiraga relation ama hekta thadat bhaibasi matha yaudaba kumbani sarna saudana kyangpina saugani ibemana amuk thembada yaradawni. Laisnadu ibohalda yengi. Ibohalna momonoklaga thokre. Numittu thabak sing loiduna mayumda halaklaga Meerangdo masamau fresh oithoklaga file sabun ama paiduna magi kadagi thoklai. Mana tholakpadu ibohalsu ui. Meerangdo chumdring mapai bungogi manakta changkibadusu ibohalna uhaure. Meerangdo mapagi manakta changsilai. Yasko lakpadu machabu ubada ngakna yenglai. Ipagi thoi kari lere. Meerang nokpa khotbagi mami amata tade jamna adum hairei. Baba, ningthibisi hauji senanaba mi amata leitre. Raisnasu babana pamde haiduna tokre kana hapsi haibano headse. Yasko lakpana khumlai. Adugibu karigi waribano hanagi oiba kokildu adum hapudana. Meerangdo mapana madu hek hairakpaga file singdu mapai phamungda thamlai. Aduga hairei. Baba, file mayam sidagi ani khaktang ai lokthokjarake aduga arembaduna kona babana yengninglakanda yengbiro. Yasko lakpadu machada yenglai. Meerangna file singdudagi ani khangalai aduga mapada piraga hairei. Si baba, si yengbiyo ani sigi khenaba yengbiyo. Yasko lakpana lauduna yengi. Meerangsu mapana file du yengba loidriba phauba ngaiduna lei. Yasko lakpana yengbada file ani du aduki mate khenare hairei. Hai kaino thoi ani sigi hisab sibo kaino amana mayek amasu ising singna takte lakliba income sisu karino yam khenariba sibo. Meerangna hairei. Baba kaidorage. Yasko lakpana chairei. Kaino ne kaidorage haibo ani sibu asuk yam khenari sibo natte income ani sibu karino lising manga gi mayada khenariba sibo. Meerangna matang sana hairei. Aduni baba thazaba yaba mi haiba maga thazaba yadaba mi haiba maga khaidoroklibasi. Yasko lakpadu machagi chanadraba pakhomduda amuka hanglai. Karino ne nangna nganglibadubo. Meerangna khumlai. Baba, nomada lising mangagi maya chenaba haibasi tha amadadi kayano. Yasko lakpana aduni ne aina nangonda hairise sumaina tawradi kadaida chakhutkadoino ne loina manglani ne sidi. Meerangna marau leina khumlai. Mayek singdribaduna
kokilgini aduga amaduna leisnagini amana kokilgi khwaidagi phasana pikhalaklaba hisab ki file ni aduga amana leisnagi khwaidagi nopna pikhalakpa hisab ki file ni yesku lakpadu machanu babu munna yinglai mahak magi machana haininglibadu bhab tarai yaimranna amukasu makha tarai sel haibasidi dalaga phangmani adubu isagi oiba thajaba yaba mi haibasidi laibakta tangna thingnabani maira chuduna thirabasu fangloi sel kaya biduna thirabasu fangloi yeskul lakpadu khumpham khangdre yaimranna tapna hawatlaga hairai atei singdusu loini yengbiu aduga amana baba miyoiba khuding haina poklakpa natte takpi tambiraga haibani haiduna nachana haijakhibadusu amuktang khantabiu amukana yaimrandu madu hairamlaga thokre yeskul lakpadu machana hairamlibadu bhabtai mana hairamlibasi leisna takpirabadi loina haigani haibani madu tauramliba magi thabak singduna sakhini hairamlibani macha hek thokibaga yeskul lakpadu pathanta wakhal khantarai yaimranna kadudagi thorokpaga ibohalbu kaurai taiban amukta lakbe ibohalna hoi hoi phani sir ibohalsu inaduna lakle anidu phamtharai yaimranna hairai taiban akoisu microfinance amta linkhatsidana hausikan yam tawnarise ibohalna ngakna yinglai yaimranna nokfet tawraga hairai kisu kaide natro ibohalna kaisubudi kaide adubu karibu kanagani sir thabak atai mayam si phawba panaba ngamdrakan sida yaimranna atai panari sumaina adusu adum panaraga loire kainu ibohaldu bhabmenama tadre adubu yaimranna thawena makheng hailaklabadudadi yararoi khanduna khumlai fare sir kamdaugadabanu haibadu aingonda hekta takpiu yaimrandu mamangda leiriba pendu paikhatlaga leiduna sanaraga hairai bobogi microfinance leibaduga hek thangnana anyhow tawraga mafam ama leigera bandhanda ngangnagera paisa double pigera triple pigera tawraga lobiro ibohaldu mamit mana chap yungna yengai yaimranna makha tarai hayengmak ngangnagadabani in any case ta mafamdu fangnaba hotnagadabani sel haijalu aduga mafamduda aigi microfinance ama hango mingdi taibangi mingdara kaino palo hekta aduga interest di bobogi microfinance da lauriba adudagi saruk ahum thopagi ani ta thoga piu ibohalna hairai karino sir thabak haisi profit yenglaga tawgadawni sargi sina karino aibu bhab ama yaimrandu phamlambadagi hawatlaga hairai matang sida aigi profit leibagini adunani taiwan hayengma thabak haubiu si hairamlaga thawasadana hui konglaga balcony da thokre ibohaldu gyan mamduna lehore numidang cha ising toklaba matungda yaimrandu tumba yadaduna movie ma kaptuna phamungda hiplaga sum yengli tanjaduda magi mobile du ring lai kanano amuk thengla kansida yengrubada leisnagi oirami yaimrandu khangpre khangi adubu kadomdagi wakhal no khangde mobile du momai upselaga thamkhre aduga mathanta solai aina kaidobagi mai call pai doino supai pai roi
Leisnadu somda ahanba tawbada pairaktabaduda mathanta soli. Is paitini aya hanubase hawini engonda adudi aisu paidi poktawni. Amukasu tawsali Meerangdo amuk lakpaduda yengi mathanta soli. Ahumlak tawrakanda paini mana hek tawrpaga aina hekta paigadro. Amuksu pairaktabaduda Leisnadu khoidau saugatle amuka tawi. Meerangdo paisira khali adubu amukasu khalai. Handak muka amuk tawradi paibirake. Leisnadu somda iga khalai. Asuk yam sakapa jahina ayoraga mana ingondaga sakkaini. Handak marirak suboina amuka tawi. Ringdu mga taruglak chatlabani. Meerangna paikhatke hek tawbaga somda Leisnana phatkak thatli. Yam pombiga tawradana suktaw tawroi matungda mana ingonda sauribu karigino maramsu chade aina mongonda saudawda mana ingondaga sauradana. Meerangdo mana paigi tawbaga kakhibaduda amuka henna chakhre. Mobile do phamung nakanda langsinkhraga film do yenglai. Adubu yengfam chafam ama khangdre. Ngasaina paikhatlamlabasu phadawni khalai. Film dusu loithokre. Adubu tumthaba sunya yadre. Mathanta leifam chafam ama khanglakdre. Khangba yaba khanglaba matung leiba yaraktroduna pung yengi. Pung ama taramdore. Meerangdo mobile do tap paikhatlaga Leisnada call tawi. Adubu yam ngakna ahanba ringda Leisnana paikhalai. Hello. Meerangna isau langlai. Kadawbai call jaga tawraino. Leisnana call na asai pung mapanda tawraga sarna pung amada reaction fudoraisina karige. Meerangna sauna hairai. Pung ama oigera ani oigera adu nangna panagadaba natte. Nachindu yam khomakanu. Nachindu kaini muk thabada. Leisnasu khumlai. Natte sarna engonda sauridubu kaigino marambu charibo. Meerangna hai wa makhayam tanuna taningde. Nangna thadokningba matamda hekta thadokpa. Nangna hanjananingba matamda hekta hanjinba yabro aigi nuksibase. Nangbu ibanigi mari thadatpa tare gaina yam hairamdaine. Leisnadu handakti sauduna hairai. Sarna haibiridubu kaino. Sargi babana aibu thina nganglaga aina kamaina mafamduda leidoino. Sarbu ngawbro. Meerangna aina nang adum layu haibadudi nangna tabro ha. Leisnana o aidi gai khangdabi hawdongnina sarna adum layu hairaga hekta lei tareni dom. Natte sarna khanmana loi chumi khaladi kamaini yadoino. Aigi izati amta leitrene dode. Meerangna karino nangi izat haibo. Nangi izat haise nangna aigi nupi oina aigi nakta leibado adune nangi izat haidoise. Adudagi henba izat kari mu leige. Leisnana aigi life se sarna loina role tawba yabro. Meerangna tawni aigi nupigi life aina rule tawdana kanana tawdoino. Aigi life sisu nangna rule tawna se haibani aina hairise adu nang khangdro. Leisnadu prok heksai mai wangangduda arembagi call tawri khalai. Leisnadu khangai hairai. Sarna engonda pangtai tainabanadi kanaroi. Sargi bababu hana yanaba amuta thembiyu. Aigi wadine karisu wabirunu ai sungsa chatloi. Meerangna chatloi bu kaino nate chatloi haisibu kaino ba. Nuksinaba haibase aidi chatloi nangidamakta lepli haibaduna khak yabra haibane. Amana amagi matam pinaba amana amagi care launaba amana amagi wa khangnaba awa nungai share taunabadu natro adudu nang aingonda tawbro.
Khitang tawbaga angang masadawna call fangi paide. Ai wayam ngang pamde nang. Leisnana, sir, kanaba yam horokano ahing sida. Yamranna, sidasu natene. Nangna bobona piba thabak ka tawridu ai usidabai natro. Leisnado handakti saurakle. Sir, yam taningde ai. Hingbada sel change. Aise sir dauna sel jom thokpa mi nate. Tansilakpadagi chatkibana henba aigi punsini. Sirgidagi thabak tokle haiduna ai chara helaga kangdana siba yaribro. Kanana aigi khubakta lupa ama hapiraga mating tawbigadoino. Aina tandradi yumsi kamaina hingdorige. Khara khalaga wa ngangbiyo. Thanigi mayasi selsiki ma thoktana hanagi khara leizabaduna yumsi chalaira ini. Imagi thamagi hidak leidaba yaba nate. Farabasu patrabasu ima haise imani. Leising khara yonbadusu handaksida ainaga matha khara sare amta yonda leire. Adugane bobona piba thabak aini yam tawninglubagi wasu thoina nate. Yumsida sum leisinbadane ai tension wanglaga sige tawi. Adunane adum chathokpasu phai khanduna ima hoi moi ngangnabadugi aduk tawrubani. Sida sarna kothok tana ngangbado ai taningde. Yamransu hande. Adu oiradi nang aigida lakpa kaikage. Aigida laktana nangna magida chatlidunadi nang aingondagi wana hena khali haisida aranba kari yaudoino. Leisnana, sir, chinna mapalena pangangangbino. Aiga sarga amuta onthoknase. Matamduda thokriba condition mayamduda aina sargida thabak lakpa haibasi oithokpa yabra amuta khanbiyu. Fana haibe wani sarsu sargi babada ngangba ngamdaba dumaina aisu aigi imada ngangba ngamde. Adugi mathakta sargi maramna ima masa kyam ngamkhidaba adu mayamdu amuta ningsingbiyu. Yamranna, kaino aigi maram haide. Aigi maramlo ado kokai sanadu aigi maramlo nang nachindu thugaira. Leisnana, kokai sanana tawbani haibasi ngarang nahanta khangba natro. Madamdudadi sargi babana tharakpa mini haiduna loina leinaba natro. Sargi mari leinaba haibadi sarna tawi haiba nate. Sargi wafamga haidi sargi imunga related oini haibani. Yamranna, kaino nangna nachin yam kallise. Tha amani wari sanadabada nachin yam kallamise oja kanana takbigena. Leisnana, chin kanba natti. Sarna siran turan pangangangaga aina sum tumin leiradi ai lan bataroidro. Yamranna, nangse pikwan bagine aina yam nungsiman bagine sum aini yengbani ko. Nangne nang haibidi hainu ai sawlakano. Leisnana, arimbagi call tawra amabani. Sargi khanaba hopam tainafam lo aise ai thame. Yamranna, hek thambada nang nakhutu aina thudek padi yengono. Leisnadu handakti sauninglasu sauningna tumina leire. Yamranna, hayengsi unasi ai thabak tisili adubu nangodagi hena luba aigi thabak su leite. Leisnana, kaino sir ai hayeng thabak chatuisidi. Yamranna, suti lawtho noi boboda hayo. Leisnana, kaino sir noi bobo adumaina sumhaizilakano ai phagi dagi saurakani. Yamranna, kaino saurakani haide. Noi microfinance tu noi boboduna mapuni na mangonda hairaga suti law haibani kaino. Leisnadu khangpre khangi kariba. Yamranna, khangdribona. Leisnana, aidi khangdena mana moi mamanaba amagini haina ingondade. Sardi kamaina khangloiba. Ngaiko aduga
ꯑꯩꯒꯤ ꯊꯕꯛꯁꯤ ꯃꯥꯏꯀ꯭ꯔꯣꯐꯥꯏꯅꯥꯟꯁꯇꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯌꯥꯏꯃꯔꯟꯗꯨ ꯏꯛ-ꯑ ꯇꯧꯔꯒ ꯈꯨꯝꯂꯛꯏ꯫ ꯈꯪꯉꯤꯅꯤ ꯀꯩꯅꯣ, ꯅꯪꯅ ꯑꯗꯣꯝ ꯍꯪꯕꯒꯤ ꯀꯔꯤ ꯃꯊꯧꯅꯣ? ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯕꯣꯕꯣꯅ ꯃꯄꯨꯅꯦꯗꯣ꯫ ꯁꯨꯇꯤ ꯂꯧ ꯍꯌꯦꯡ, ꯇꯨꯝꯃꯣ ꯌꯥꯔꯦ꯫ ꯑꯩ ꯍꯌꯦꯡ ꯄꯨꯡ 12ꯗ ꯅꯪ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯂꯩꯁꯅꯥꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ? ꯁꯔꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯕꯤꯒꯦ ꯍꯥꯏꯔꯣ? ꯍꯟꯗꯛꯀ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ, ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯣ, ꯊꯝꯃꯦ꯫ ꯂꯩꯁꯅꯥꯗꯨ ꯐꯠ ꯊꯝꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯌꯦꯡ, ꯐꯨꯕꯗꯤ ꯌꯦꯡꯉꯣꯏꯅ ꯅꯪ꯫ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯒꯤ ꯀꯣꯜꯕꯨꯗꯤ ꯊꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯕꯣꯕꯣꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯌꯥꯏꯃꯔꯟꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯣꯍꯜꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯟꯇꯥ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯇꯨꯅ ꯄꯥꯡꯊꯣꯛꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯀꯣꯐꯤ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯍꯜ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯔ꯫ ꯌꯥꯏꯃꯔꯟꯅ ꯇꯥꯏꯕꯟ ꯀꯃꯥꯏ ꯇꯧꯔꯒꯦ? ꯏꯕꯣꯍꯜꯅ ꯌꯥꯔꯦ, ꯃꯐꯝꯗꯨꯕꯨꯗꯤ ꯂꯩꯔꯦ, ꯁꯦꯜꯗꯤ ꯐꯅꯌꯥꯝ ꯍꯩꯖꯤꯟꯒꯗꯧꯔꯤ, ꯁꯦꯜ ꯍꯌꯦꯡ ꯊꯤꯅꯔꯁꯤ ꯍꯥꯏꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯅꯣꯛꯂꯛꯏ꯫ ꯆꯪꯖꯁꯅꯨ, ꯊꯕꯛꯇꯨ ꯄꯥꯏꯈꯠꯅꯕ ꯑꯃꯨꯛ ꯍꯧꯕꯤꯔꯣ ꯑꯗꯨꯗꯤ꯫ ꯏꯕꯣꯍꯜꯅ ꯐꯅꯤ ꯁꯔ, ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯁꯔ꯫ ꯌꯥꯏꯃꯔꯟꯅ ꯀꯔꯤ ꯋꯥꯅꯣ ꯇꯥꯏꯕꯟ? ꯏꯕꯣꯍꯜꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠ ꯖꯨꯁꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯃꯥꯔꯀꯦꯠꯇ ꯍꯟꯗꯛꯁꯤ ꯏꯆꯠ ꯆꯠꯇ꯭ꯔꯦ, ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯁꯔ? ꯌꯥꯏꯃꯔꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯌꯦꯡꯂꯒꯦ, ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦ꯫ ꯏꯕꯣꯍꯜꯅ ꯐꯒꯅꯤ ꯁꯔ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯤꯀꯥ ꯑꯃ ꯂꯧꯕꯗꯨꯒꯤ ꯕꯤꯜꯗꯨ ꯂꯥꯛꯂꯅꯤ ꯍꯥꯏꯔꯤ, ꯃꯗꯨꯒꯤ ꯋꯥ ꯈꯔ ꯉꯥꯡꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯃꯔꯟꯅ ꯀꯔꯝ ꯀꯥꯟꯗꯅꯣ? ꯏꯕꯣꯍꯜꯅ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯣꯍꯜꯅ ꯑꯃꯨꯛꯀ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯔꯒꯦ ꯁꯔ? ꯌꯥꯏꯃꯔꯟꯅ ꯄꯨꯡ 12 ꯑꯩ ꯊꯕꯛ ꯂꯩꯌꯦ ꯇꯥꯏꯕꯟ, ꯃꯇꯝꯗꯨ ꯑꯃꯗ ꯁꯤꯟꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ? ꯏꯕꯣꯍꯜꯅ ꯃꯗꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯁꯔ꯫ ꯌꯥꯏꯃꯔꯟꯅ ꯈꯪꯗꯦ ꯇꯥꯏꯕꯟ, ꯄꯨꯡ 12ꯗꯤ ꯑꯩ ꯊꯕꯛ ꯂꯩ, ꯄꯨꯡ 2 ꯑꯗꯨꯋꯥꯏꯐꯥꯎ ꯁꯪꯒꯗꯕ ꯃꯥꯟꯗꯦ, ꯇꯥꯏꯕꯟꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯌꯥꯏꯃꯔꯟꯗꯨ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯁꯣꯜꯂꯛꯏ꯫ ꯀꯝꯗꯧꯅꯤ? ꯐꯔꯦ, ꯍꯥꯏꯅꯗꯨꯅ ꯌꯦꯡꯂꯒꯦ, ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯁꯨ, ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯔꯣꯟ ꯑꯃ꯫ ꯌꯥꯏꯃꯔꯟꯅ ꯉꯔꯥꯡ ꯍꯥꯏꯕꯗꯨ ꯂꯩꯁꯅꯥ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯕꯣꯕꯣꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯕꯣꯕꯣꯅ ꯍꯜꯂꯣ ꯂꯩꯁꯅꯥ, ꯀꯩꯗꯧꯔꯦ? ꯂꯩꯁꯅꯥꯅ ꯗꯥꯕꯣ, ꯑꯩ ꯗꯥꯕꯣꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ꯫ ꯕꯣꯕꯣꯅ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯂꯩꯁꯅꯥꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨ ꯗꯥꯕꯣꯒꯤ ꯏꯃꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯗꯥꯕꯣꯅ? ꯕꯣꯕꯣꯗꯨ ꯁꯦꯀꯦꯟ ꯑꯃꯅꯤ ꯈꯟꯊꯔꯒ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯅꯥꯅ ꯑꯗꯨ ꯗꯥꯕꯣꯒꯤꯅꯤ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯕꯣꯕꯣꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯑꯩꯒꯤꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯂꯥꯛꯎ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯑꯣꯏꯗꯕ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯁꯥꯎꯗꯣꯏꯔꯣ?
Kanana hairino dunamo. Leisnana saubadi dabo oidaba nganglabanina adum saubadabanina. Dabona achumbado hairamlabadi ai kesu khaloidabani. Dabogi oidabaduna hena ingonda nungaihandre. Mafamduda lainingdaba ama phawale. Bobodu pakhalai. Ngaiko Leisna amta tapthako. Karino lawaida hekta laklai sibo. Ai itomdagi nati imanaba amaga aiga punbani. Ada aigi share di yam pi yaudaba gumbani. Mana ayamba tawbani. Aduna aigi ming panbagi kanaba laitena aina tawbani. Sida nangna aduk yam sauridu kariginoba. Leisnana saubagi wafam nate oidaba ngangbadugi wani. Pukchil singadaba mafamda aina kamaina legadoino. Bobona kanana tamsilakpa pauno dubo. Thazadragana ai horen imanabado lakhangi. Nang nasana wari sanazo. Aigi yaude aidi mamingi nemi. Leisnado tumina lay. Bobona makatarai. Asingwagini promise. Leisnado wasaklaglabadudadi tapna hairai. Fare, ado masidi ay tabak ama chatkadaba lay. Suti biyo haigitawni. Ngarangsu hayawdre. Bobodu koktu kantarai. Masi yamrangi khutni haiba mahak chingnarai. Tapna hairai. Sutiro, adudi aina kamaina haigani. Aidi mamingini haiwani nangbo. Ado fare, suti di kya launadabani. Yam hena kudong chadabagi natana. Ado nang haife laaga ngangna rosida. Ay lawala osu laki. Ay suyawgi. Leisnana. Yani dabo. Lakpay waradi ay adum lakjagi. Bobona. Pare. Lao nga ha. Aduga imanabadusu unaro. Nangna yam thajadrabanina. Ay su laagi. Leisnana. Hoy dabo. Bobona. Ado nangbu kai chatke haino ngasi. Leisnado ngahak chap lepnaga direct adum khomlai. Sarga thabak ama chatkadawni. Bobona kana sir. Leisnana sir yamranga. Bobodu mayachi adubu taptharaga hairai. Hoy fare. Ngahak yauramo adudi. Leisnana hoy thamage adudi dabo. Bobona hoy. Bobodu Leisnana thamkraba matungda wakal khantarai. Yamran nangna thugainaba silikai ai kaigadaba nati. Hena dum kansilakani. Nangna ataida ngamnasu aingondadi ngamba yaroi. Nangna leire khaliba koktudai bobosu taba nati. Nangi maramgi luhong khongdongbai wafam pau chap leptuna leikre. Leisna ibani chumna daluna tinaramba dufau lapnarakle. Adubu lapnaba yaroi. Aina lapna haloi. Yare nangi plan yam success oire. Hozikti ay amu horoklage. Hanadi chumna da Leisnabu pamjarubagi aigi oige khanmani. Hozikti nanga singnaba amasu yaure ay yengsi. Bobo mobile du paikhatlaga number amada text ama thakre. Yamrandu hana thabak ama chaluraga Leisna pick up tawgadabani. Aduna ngasi khatnaruraba matung ahanba Leisnabu unagadaba magi special day ama oirami. Black jeans amaga white t-shirt amaga litli. Yam simple oina masanana loisilami. Leisnada call tawrai. Leisnana hello. Yamranna ay pung 13 chapsana lakani. Yumday direct adum pick up tawrage ko. Leisnana nate office tagi tawo. Yamranna kaino suti lo haraga.
ꯂꯩꯁꯅꯥꯅ ꯁꯨꯇꯤꯗꯨ ꯂꯥꯛꯑꯒ ꯂꯧꯔꯣ ꯂꯥꯎ ꯍꯥꯏ꯫ ꯌꯥꯏꯃꯔꯟꯅ ꯀꯅꯥꯅ ꯋꯥꯔꯀꯤꯡ ꯑꯋꯥꯔ ꯍꯧꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯗꯨꯕꯨ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯀꯩꯗꯧꯕ ꯁꯨꯇꯤ ꯂꯧꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ? ꯀꯔꯤ ꯔꯨꯜꯅꯣ ꯑꯗꯨꯅ? ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯁꯥꯔ, ꯔꯨꯜ ꯑꯣꯏꯖꯔꯝꯂꯅꯤ꯫ ꯑꯗꯣ ꯕꯣꯕꯣꯅ ꯃꯄꯨ ꯅꯠꯇꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤꯗꯣ, ꯕꯣꯕꯣꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯌꯥꯎꯕꯅꯤ ꯍꯥꯏꯌꯦ꯫ ꯌꯥꯏꯃꯔꯟꯅ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯕꯣ? ꯂꯩꯁꯅꯥꯅ ꯍꯣꯔꯦꯟ ꯁꯥꯔꯁꯤꯁꯦ ꯁꯥꯔ, ꯊꯝꯃꯣꯕ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯒꯦ꯫ ꯌꯥꯏꯃꯔꯟꯅ ꯍꯣꯏ ꯍꯣꯏ꯫ ꯌꯥꯏꯃꯔꯟꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯀꯔꯤꯅꯣꯅ ꯈꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯍꯥꯟꯒꯤ ꯏꯟꯐꯣꯗꯨ ꯂꯥꯜꯂꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯏ꯫